आकाशवाणी इम्फाल ngangbom nganthoi pau pajari ahanbada maruiba pau Mukhyamantri Nongthomam Biren Singhna hairi Rajya sida mapalamdagi sanglakpa mitop singgi ILP gi matamgi matangda yengsinaba sarkarna chapsaba thorang ama athuba matamda paikhatlagani Manipurda hojik covid ki active case satuktra manga leiri laisar asidagi phagalakpagi sang sada marifudra nipan dasmik sino ahumni numit humni supna chathagadaba Northeast India Festival ngarangdagi Thailand gi Bangkok ta haukhre amasung Ujwal Bharat Ujwal Bhavisya gi thoram ngasi Pradhan Mantri Narendra Modi na video conferencing gi khuthangda maiga mai lenaba scheme singi beneficiary singa wari sanagani Mukhyamantri Nongthomam Biren Singhna Manipur Vidhan Sabha da ngasi haikhre Rajya sida mapalamdagi sanglakpa mitop singi ILP gi matam henba hendabana singbagi matangda yengsinaba sarkarna chapsaba thorang ama athuba matamda paikhatlagani Manipur Vidhan Sabha da wahang paukhumgi matamda Surja Kumar Okramna hanglakpa wahang amagi paukhumda Mukhyamantri na hai ILP gi permit pairaga Rajya sida leiriba miyoi singi damak akaknaba thorang ama lakliba tha ama ani sigi manungda puthoklagani Haksel amasung Yaipayumbal Mantri Dr. Sapam Ranjan ngasi Manipur Vidhan Sabha da haikhre Rajya sigi labor card amasung waiver card niyom sumna paiba mising Chief Minister gi Haksel gi tengbang gi card asi piba yai Manipur Vidhan Sabha da ngasi khumukcham joy kisan hanglakpa wahang amagi paukhumda Sri Ranjan na hai labor card amasung waiver card pairiba mising asi lairabagi pankhai makhada leiba miyoising oiraba amasung mari lenaba Deputy Commissioner na verify tawraba DCM ST card phangba yai Ngasi Manipur Vidhan Sabha da tongan-tongan ba bibhag manga gi demand sing khanaduna pass tawgani hairiba bibhag sing adudi Community and Rural Development Power Youth Affairs and Sports State Academy of Training amasung Minorities and Other Backward Classes and Scheduled Caste bibhag ni Manipur da ngarang nongna miyoi marfudra nipan COVID positive oiba thengnaki positive oibagi sang sada 13.5 ni ngarang miyoi satret kunmari COVID test tawbada miyoi marfudra nipan positive oiba thengnaki bani Hairiba matam asida miyoi marfudra humdoi laisar asidagi naba phaduna discharge tawki naba phaba apunba masing lakh ama lising kuntha taruk chani nifu sure laisar asidagi phagalakpagi sang sada marfudra nipan dasmik sino ahumda leiri hauzik active case satruk manga leiri Amaromda Rajya sida punna COVID vaccine dose lakh kuntra mathoi lising ani chahum kun kapkhre precaution dose lakh ani lising ani sani kuntra mathoi su kapkhre ngasi yuk pung 13 makhai phawbada punna vaccine dose sani ni futare kapkhre Pradhan Mantri Narendra Modi na New Delhi da ngasi ayuk All India District Legal Services Authorities meet haudokhre National Legal Services Authority na sinba thoramadu dar laiba asigi jila satruk humra taruk ta laiba District Legal Services Authority singna saruk yakhi Leiba asigi ihan hanbo oina jati thakta pangthokpa District Legal Services Authorities ki mifam asi National Legal Services Authority na sinbani thoramadu da Ain Mantri Kiren Rijiju Chief Justice of India NB Ramana amasung atay makok thongba miyo kya saruk yakhi Numit humni supna sathagadaba Northeast India Festival ngarangdagi Thailand gi Bangkok ta haukhre thoramadu da Thai tour operator sa mayangkhaina awang nongpok Bharat ki tourism gi stakeholders singa wari sanakhi festival asi Bangkok ki Sentara Grand Hotel da awang nongpok Bharat ki phajaba kya utpaga loina na hudokhi awang nongpok Rajya singi tourism vibhag ki makok thongba official singna awang nongpok Bharat ki mahusa gi phajaba amadi thoidok hendokpa magun sing thaduna utkhi Kendra gi mapal thoram Rajya Mantri R.K. Ranjan Nagaland gi Mukhyamantri Nayphyo Rio awang nongpok Rajya singi Mantri Singh Kendra Sarkar amasung Rajya Sarkar gi makok thongba official sing industrialist kaya festival asida saruk yakhi festival asida exhibition buyer seller made kala sanskriti gi thoram sing amadi fashion event na chingba pangthokani ningsing bayai festival asigi ahanba edition 2018 gi February da pangthokhi All India Radio Imphal gi Regional News Unit ta Manipuri Pau gi casual editor khara assignment basis ta logadawri mahai gi thak graduate oibaga loinana journalism da sahi madagi tadana diploma paiba amasung radio natraga television da ipau ga mari lenana thabak torpa mioi singna phamasi gi damak darkhas thaba yagani
application form, website www.newsonair.gov.in natraga www.prasarbharati.gov.in dagi download tawba yagani. Pradhan Mantri Narendra Modi gi pukningi wa Man Ki Baat thasi gi kuntramathoi nongmaijing numita sandokani. Handa kesina Pradhan Mantri gi merphudramathoi suba Man Ki Baat ni. Akashvani Imphal nasu Pradhan Mantri gi pukningi wa Man Ki Baat relate tawduna tahangani. Pradhan Mantri gi pukningi wa hekloibaga masigi Manipuri wahanthok Akashvani Imphal na sandokani. Masi numit sigi numidang pung nipan dasu amuk hana sandokani. LRS Surachandpur nasu thawra masi relate tawduna sandokani. Mar paite kabui thadau mau amasung tangkhul londana mathangi numita sandokani. Tabiriba pawase Akashvani Imphal dagini. Azadi ka Amrit Mahotsav ka mari lenana pangthokpa Ujjwal Bharat Ujjwal Bhavishya gi thawramda ngasi Pradhan Mantri Narendra Modi na video conferencing gi khuthangda maiga mari lenaba scheme singi beneficiary singa numit yungba matungda wari sanagani. Numit mangani supna satharakpa thawram asi ngasi aroiba numit ni. Thawram asi haukiba sahi nipan asida power gi lamda kaya yamna ahongba purakpa ngambage haibadu uthokpa thawramni. Thawram asiga mari lenana Pradhan Mantri Narendra Modi na tongan-tonganba National Thermal Power Corporation gi Green Energy Project singi jatra hongani amasung miyamda madu kathokani. Sri Modi na National Solar Rooftop Portal su hawdokani. Thawram asi Imphal gi City Convention Center dagi su Manipur gi oina saruk yaduna pangthokli. Griha Mantri Amit Shah na ngasi Chandigarh da Drug Trafficking and National Security gi matangda jati gi oiba conference amada wa ngangani. Thawram aduda Haryana gi Mukhyamantri, Himachal Pradesh amasung Punjab gi Mukhyamantri, Border Security Force ki officer sing, National Investigation Agency amasung Narcotic Control Bureau NCB amadi Anti-Naxal Task Force ki Rajya sing asigi makok amasung Narco Coordination Center gi miyoi singsu mifam asida saruk yagani. Kendra gi Griha Mantri tongan-tonganba Rajya sing gi Mukhyamantri sing amasung tongan-tonganba Drug Enforcement Agency sing punna phaminudana mifam pangthokpa si masina ahanbani. Kendra gi Lau Singu Mantri Narendra Singh Tomar na ngasi New Delhi da Agriculture Infrastructure Fund Award yanthoklagani. Agriculture Infrastructure Fund asi maromdom lepsab ngamba leibak ama ohenabagi pandamda sahi ani gi mamangda hawdokhibani. Akashvani Paumina hai haujik phawbagi oina miyoi lising kulhumdoi hena apply tawrakpada miyoi lising 13,700 hena senthang phangnaba sanction tawkhre. Punna senthang lupa koti lising 10 hena kaithokre. Jammu Kashmir da Security Force na Lashkar-e-Toiba gi mari leinaba terrorist ama Kupwara jila dagi fare. Kupwara Police amasung Kunipan Suba Rashtriya Rifles ka punna sathakhiba thiba humbagi thabak aduda pistol mari, pistol gi magazine nipan, pistol maru cham kunthra amasung hand grenade tara phagatle hairi. Marak asida Baramulla jila gi Wanigambala lamdamda ayuk anganbada Security Force ka terrorist singa nongmai kapna khi hairi. Thawdok aduda terrorist ama sire. Bharata COVID vaccine kapagi thabak khumang yang na sangsilli. Leibak sida haujik phawbada punna vaccine dose koti chani sumna 3,40,000 hena kapkhre. Haksel Mantraloy na hai ngarang khaktada vaccine dose 1,39,000 hena kapkhi. Hairiba matam asida miyoi 10,000 samari sumna nipan COVID na nauna naba thengnakhi. Leibak sida haujik active case masing 1,9,9,200 marifumari leiri. Laisat asidagi phagalakpagi sangsa da marifudra-nipan dasmik mari-nipan da leiri. Haukiba pung kunmari da miyoi 10,000 hena naba phaduna discharge tawkhi. Aroibada maroiba paw amuk hanna. Mukhyamantri Nongthombam Biren Singh na hairi Rajya sida mapalamdagi sanglukpa mitop singi ILP gi matamgi matangda yengsinaba sarkarna sabsaba thawrang ama athuba matamda paikhatlagani. Manipurda hojik COVID ki active case 735 leiri. Laisat asidagi phagalakpagi sangsa da 39.03 ni. Numit humni supna sathagadaba North India Festival ngarangdagi Thailand gi Bangkok ta haukhre. Amasung Ujjwal Bharat Ujjwal Bhavishya gi thawram ngasi Pradhan Mantri Narendra Modi na video conferencing gi khuthangda maiga mari lenaba scheme singi beneficiary singa wari sanagani. Pauloi jare.